ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯄꯣꯊꯥꯍꯟꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ, ꯑꯀꯤꯕ ꯅꯠꯇ꯭ꯔꯒ ꯇꯧꯒꯗꯕꯁꯤꯡ ꯉꯥꯏꯍꯥꯛ ꯊꯥꯗꯣꯛꯈꯤꯅꯕꯒꯤ ꯄꯔꯃꯤꯁꯟ ꯏꯁꯥꯗ ꯄꯤꯁꯤ꯫ ꯋꯥꯈꯜꯒꯤ ꯑꯆꯤꯟꯕ ꯃꯊꯧ ꯀꯌꯥ ꯊꯥꯗꯣꯛꯈꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁꯁꯤ ꯍꯛꯆꯥꯡꯗ ꯄꯣꯊꯥꯍꯟꯅꯕꯒꯤ ꯄꯔꯃꯤꯁꯟ ꯄꯤꯁꯤ꯫ ꯂꯩꯇꯥꯅꯕ ꯒ꯭ꯔꯥꯎꯟ ꯇꯧꯅꯕ ꯃꯇꯝ ꯈꯔ ꯂꯧꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒ ꯀꯣꯟꯇꯦꯛ ꯇꯧꯔꯤꯕ ꯊꯦꯡꯅꯔꯤꯕꯗꯨ ꯑꯦꯋꯦꯌꯔ ꯑꯣꯏꯁꯤ꯫ ꯐ꯭ꯂꯣꯔꯒ, ꯀꯨꯁꯟꯒ ꯅꯠꯇ꯭ꯔꯒ ꯆꯤꯌꯔꯒ ꯑꯣꯏꯕ ꯌꯥꯏ꯫ ꯊꯦꯡꯅꯕ ꯃꯐꯝ ꯑꯃꯍꯦꯛꯇ ꯁꯣꯂꯤꯗ ꯑꯣꯏꯕ ꯂꯦꯡꯗꯕꯗꯨ ꯐꯥꯎꯁꯤ꯫ ꯊꯦꯡꯕꯗ ꯐꯥꯎꯕꯗꯨ ꯈꯪꯁꯤ, ꯑꯦꯋꯦꯌꯔ ꯑꯣꯏꯁꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯗ ꯂꯥꯛꯅꯕ ꯏꯟꯚꯥꯏꯠ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯂꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁꯁꯤ ꯄꯥꯠꯀꯤ ꯏꯌꯥꯏꯗ ꯅꯨꯡ ꯃꯆꯥ ꯃꯆꯥ ꯇꯥꯗꯨꯅ ꯄꯣꯊꯥꯕꯒꯨꯝ ꯄꯣꯊꯥꯍꯟꯁꯤ꯫ ꯃꯤꯀꯨꯞ ꯈꯔ ꯁ꯭ꯋꯥꯏꯗ ꯄꯣꯊꯥꯁꯤ꯫ ꯒ꯭ꯔꯥꯎꯟ ꯇꯧꯅꯕ ꯃꯇꯝ ꯈꯔ ꯂꯧꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯋꯦꯌꯔꯅꯦꯁꯁꯤ ꯔꯦꯁ ꯇꯧꯍꯟꯁꯤ꯫ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯂꯧꯗꯨꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ, ꯁꯐꯔꯤꯡ ꯍꯟꯊꯍꯟꯅꯕ ꯑꯃꯁꯨꯡ ꯏꯁꯥꯒ ꯑꯇꯣꯞꯄꯒ ꯂꯩꯅꯕ ꯀꯅꯦꯛꯁꯟ ꯍꯦꯟꯒꯠꯅꯕ ꯋꯥꯈꯜ ꯈꯔ, ꯔꯤꯐ꯭ꯂꯦꯛꯁꯟ ꯈꯔ ꯄꯨꯛꯅꯤꯡꯗ ꯄꯨꯔꯛꯁꯤ꯫ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯒꯤ ꯁꯦꯟꯇꯔ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯨꯅꯤꯚꯔꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯔꯠ ꯑꯃꯗꯤ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯈꯪꯖꯅꯕ ꯃꯤ ꯑꯇꯩꯒ ꯆꯞ ꯃꯥꯟꯅꯅ ꯑꯀꯨꯞꯄ ꯋꯥꯈꯜ, ꯊꯃꯣꯏ ꯁꯦꯡꯕ ꯔꯤꯐ꯭ꯂꯦꯛꯁꯟ ꯈꯔꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯂꯧꯁꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯅꯦꯛꯁꯟꯁ ꯈꯪꯖꯕ ꯑꯃꯗꯤ ꯏꯁꯥꯒ ꯑꯃꯁꯨꯡ ꯑꯇꯣꯞꯄꯒ ꯍꯦꯜꯗꯤ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞꯁ ꯂꯩꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ꯫ ꯑꯍꯥꯟꯕ ꯔꯤꯐ꯭ꯂꯦꯛꯁꯟ ꯍꯧꯁꯤ꯫ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯣꯞꯄꯁꯤꯡꯁꯨ ꯍꯦꯄꯤꯅꯦꯁ ꯊꯤꯔꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯉꯥꯏꯐꯗꯕ ꯃꯣꯇꯤꯚꯦꯁꯟ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯄꯗꯒꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯍꯟꯒꯗꯕ ꯊꯕꯛ ꯊꯤꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯗ ꯍꯦꯄꯤꯅꯦꯁ ꯄꯨꯔꯛꯀꯗꯕ ꯄꯣꯠꯁꯤꯡ꯫ ꯑꯩꯒꯨꯝꯅ ꯑꯇꯣꯞꯄꯁꯤꯡꯒꯤꯁꯨ ꯃꯁꯤ ꯑꯆꯨꯝꯕ ꯑꯣꯏꯗ꯭ꯔꯅꯦ? ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁ, ꯑꯩꯈꯣꯏꯅ ꯀꯦꯌꯔ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ, ꯃꯈꯣꯏꯁꯨ ꯍꯦꯄꯤꯅꯦꯁ ꯊꯤꯔꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯩꯅ ꯄꯥꯝꯗꯕ, ꯑꯩꯒ ꯌꯥꯅꯗꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡ, ꯃꯈꯣꯏꯁꯨ ꯍꯦꯄꯤꯅꯦꯁ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯨꯝꯅ꯫ ꯑꯩꯒꯤ ꯂꯝꯕꯤꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯆꯠꯄ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯍꯦꯄꯤꯅꯦꯁ ꯊꯤꯕꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯄꯣꯠ ꯀꯌꯥ ꯇꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯦꯀꯣꯝꯄ꯭ꯂꯤꯁꯃꯦꯟ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯔꯝꯐꯨꯜ ꯑꯣꯏꯕ ꯄꯣꯠ ꯀꯌꯥ ꯑꯃꯁꯨ ꯇꯧꯈ꯭ꯔꯦ꯫ ꯄꯨꯋꯔ ꯆꯣꯏꯁꯦꯁ, ꯃꯤꯕꯨ ꯅꯤꯡꯕ ꯀꯥꯏꯍꯟꯕ, ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯕ ꯀꯥꯏꯍꯜꯂꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯍꯦꯄꯤꯅꯦꯁ ꯐꯪꯅꯕꯒꯤ ꯂꯝꯕꯤ ꯊꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯁꯦꯜꯐꯤꯁ ꯑꯣꯏꯕ, ꯏꯁꯥꯒꯤꯗꯪ ꯈꯟꯕꯁꯨ ꯀꯔꯤꯒꯨꯝꯕꯗ ꯌꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯨꯝꯅ ꯑꯇꯩꯁꯨ ꯇꯧꯏ꯫ ꯃꯈꯣꯏꯅ ꯊꯑꯣꯏꯅ ꯃꯤꯟ ꯑꯣꯏꯔꯒꯦ, ꯍꯥꯔꯝꯐꯨꯜ ꯑꯣꯏꯔꯒꯦ ꯊꯤꯕ ꯅꯠꯇ꯭ꯔꯁꯨ
ꯃꯈꯣꯏꯅ ꯇꯧꯔꯨꯕꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯦꯄꯤ ꯑꯣꯏꯕꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯃꯁꯤꯒꯤ ꯍꯦꯄꯤ ꯑꯣꯏꯅꯤꯡꯕꯒꯤ ꯐꯣꯔꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯔꯤꯒ꯭ꯔꯦꯠ ꯇꯧꯕ ꯊꯕꯛ ꯀꯌꯥꯁꯨ ꯇꯧꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗ ꯌꯥꯝꯅ ꯐꯖꯕ ꯊꯕꯛꯁꯨ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯔꯥꯎꯕ ꯇꯝꯅꯕ ꯍꯣꯠꯅꯕꯗ ꯃꯥꯏ ꯄꯥꯛꯄ ꯀꯌꯥꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯃꯤ ꯑꯇꯩꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯕꯦꯁꯤꯛ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯃ ꯌꯥꯎꯏ ꯃꯗꯨꯗꯤ ꯍꯦꯄꯤꯅꯦꯁ ꯊꯤꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯕ ꯈꯪꯕꯁꯨ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯍꯦꯄꯤꯅꯦꯁ ꯊꯤꯕꯒꯤ ꯃꯦꯊꯗ ꯑꯁꯤ ꯌꯥꯝꯅ ꯁ꯭ꯀꯤꯜꯐꯨꯜ ꯑꯣꯏꯗꯦ ꯑꯩꯈꯣꯏꯅ ꯐꯪꯈꯤꯕ ꯔꯤꯁꯣꯔꯁꯦꯁ ꯅꯠꯇ꯭ꯔꯒ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯦꯜ ꯁꯄꯣꯔꯠ ꯐꯪꯈꯤꯗꯕ ꯃꯤ ꯀꯌꯥꯁꯨ ꯂꯩ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯂꯧꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯐꯕꯁꯤꯡꯗꯨ ꯈꯟꯗꯨꯅ ꯔꯤꯐ꯭ꯂꯦꯛ ꯇꯧꯁꯤ ꯑꯃꯁꯨꯡ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯁꯤ ꯐꯥꯎꯕ ꯁ꯭ꯀꯤꯜꯐꯨꯜ ꯑꯣꯏ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯦꯄꯤꯅꯦꯁ ꯄꯨꯔꯛꯅꯕ ꯁ꯭ꯀꯤꯜꯐꯨꯜ ꯑꯦꯛꯁꯟ ꯑꯃꯅꯤ ꯁꯤꯒꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯃꯤ ꯀꯌꯥ ꯑꯃ ꯐꯪꯉꯝꯗꯕ ꯌꯥꯏ ꯃꯈꯣꯏꯁꯨ ꯍꯦꯄꯤꯅꯦꯁ ꯊꯤꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯃꯔꯤ ꯃꯣꯇꯤꯚꯦꯁꯟ ꯑꯃꯗ ꯑꯃꯨꯛ ꯔꯤꯐ꯭ꯂꯦꯛ ꯇꯧꯁꯤ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯩꯁꯨ ꯁꯐꯔꯤꯡꯗꯒꯤ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯁꯐꯔꯤꯡꯗꯒꯤ ꯂꯩꯊꯣꯛꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯗ꯭ꯔꯅꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯑꯣꯏꯅ ꯊꯤꯔꯝꯂꯣꯏ ꯍꯥꯏꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯊꯦꯡꯗꯤ ꯑꯗꯨꯃꯛ ꯊꯦꯡꯅꯩ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯁꯐꯔꯤꯡ ꯂꯩꯊꯣꯛꯅꯕꯒꯤ ꯂꯝꯕꯤꯗ ꯑꯟꯁ꯭ꯀꯤꯜ ꯐꯤꯜ ꯑꯣꯏꯕ ꯍꯩꯅꯕꯤ ꯀꯌꯥ ꯌꯣꯛꯈꯠꯂꯤ ꯑꯃꯁꯨꯡ ꯏꯁꯥꯕꯨ ꯍꯦꯜꯞ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕ ꯌꯥꯕ ꯑꯃꯁꯨꯡ ꯍꯦꯟꯅ ꯄ꯭ꯔꯗꯛꯇꯤꯕ ꯑꯣꯏꯕ ꯌꯥꯕ ꯊꯕꯛꯇꯒꯤ ꯑꯩꯈꯣꯏꯅ ꯂꯩꯊꯣꯛꯏ ꯑꯩꯈꯣꯏꯅ ꯁꯐꯔꯤꯡ ꯑꯦꯚꯣꯏꯗ ꯇꯧꯅꯕ ꯁ꯭ꯀꯤꯜ ꯀꯌꯥꯁꯨ ꯗꯤꯕꯦꯂꯞ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯒꯤ ꯂꯦꯁꯟꯁ ꯀꯌꯥ ꯇꯝꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯃꯗꯨ ꯔꯤꯄꯤꯠ ꯇꯧꯅꯤꯡꯗꯦ ꯑꯩꯈꯣꯏ ꯒ꯭ꯔꯣ ꯇꯧꯔꯦ ꯁꯐꯔꯤꯡ ꯍꯟꯊꯍꯟꯅꯕ ꯍꯦꯜꯗꯤ ꯕꯤꯍꯦꯕꯤꯌꯔꯁ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯌꯥꯝꯅ ꯂꯔꯟ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯩꯁꯨ ꯂꯣꯏꯅ ꯁꯐꯔꯤꯡ ꯂꯩꯊꯣꯛꯅꯕ ꯊꯤꯔꯤꯕꯅꯤ ꯈꯔꯅ ꯁ꯭ꯀꯤꯜꯐꯨꯜ ꯑꯣꯏꯅ ꯈꯔꯅ ꯁ꯭ꯀꯤꯜꯐꯨꯜ ꯁꯨꯛꯑꯣꯏ ꯑꯣꯏꯗꯅ ꯁꯐꯔꯤꯡ ꯑꯦꯚꯣꯏꯗ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁꯥꯊꯤꯅ ꯍꯥꯔꯝꯐꯨꯜ ꯑꯣꯏꯕ ꯍꯦꯕꯤꯠꯁ ꯑꯃꯁꯨꯡ ꯍꯧꯅꯕꯤ ꯀꯌꯥꯁꯨ ꯂꯩ ꯃꯈꯣꯏꯅ ꯄꯦꯟ ꯀꯌꯥ ꯃꯥꯌꯣꯛꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯦꯜꯞꯐꯨꯜ ꯑꯣꯏꯕ ꯑꯃꯁꯨꯡ ꯄ꯭ꯔꯗꯛꯇꯤꯕ ꯑꯣꯏꯕ ꯁ꯭ꯀꯤꯜꯁ ꯑꯃꯁꯨꯡ ꯃꯦꯊꯠꯁ ꯑꯗꯨꯃꯛ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯅ ꯇꯝꯈ꯭ꯔꯕ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯐꯔꯤꯡ ꯍꯟꯊꯍꯟꯅꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕꯁꯤ ꯋꯤ ꯑꯥꯔ ꯑꯣꯀꯦ ꯍꯥꯏꯕ ꯈꯪꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇ ꯑꯁꯣꯏꯕ ꯀꯌꯥ ꯇꯧꯈ꯭ꯔꯦ ꯋꯤ ꯍꯦꯚ ꯗꯟ ꯋꯥꯠ ꯋꯤ ꯍꯦꯚ ꯗꯟ ꯑꯩꯈꯣꯏꯅ ꯔꯤꯒ꯭ꯔꯦꯠꯐꯨꯜ ꯑꯣꯏ ꯍꯥꯏꯅ ꯈꯟꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯁꯐꯔꯤꯡ ꯑꯦꯚꯣꯏꯗ ꯇꯧꯅꯕ ꯑꯃꯁꯨꯡ ꯍꯦꯄꯤꯅꯦꯁ ꯌꯣꯛꯈꯠꯅꯕꯒꯤ ꯑꯄꯥꯝꯕꯅ ꯃꯣꯇꯤꯚꯦꯠ ꯇꯧꯈꯤꯕꯅꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯏꯁꯥꯕꯨ ꯑꯃꯗꯤ ꯑꯇꯣꯞꯄꯕꯨ ꯍꯥꯝ ꯇꯧꯈꯤꯕꯅ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯒꯤꯜꯠ ꯐꯥꯎꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯇꯧꯈꯤꯕꯁꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯔꯅꯤꯡ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯐꯪꯈꯤ ꯍꯥꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯅꯤ ꯀꯔꯤꯗꯤ ꯌꯥꯗꯕꯒꯦ ꯍꯥꯏꯕ ꯂꯔꯟ ꯇꯧꯈ꯭ꯔꯦ ꯀꯔꯝꯅ ꯆꯦꯟꯖ ꯇꯧꯒꯅꯤ ꯇꯝꯈ꯭ꯔꯦ
ꯑꯩꯈꯣꯏ ꯒ꯭ꯔꯣ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯍꯦꯄꯤ ꯑꯣꯏꯅ ꯑꯃꯁꯨꯡ ꯁꯐꯔꯤꯡ ꯑꯦꯚꯣꯏꯗ ꯇꯧꯅꯕꯒꯤꯗꯃꯛ ꯂꯝꯕꯤꯗ ꯐꯖꯅ ꯊꯣꯛꯂꯛꯇꯕ ꯆꯣꯏꯁ ꯀꯌꯥ ꯂꯧꯔꯛꯀꯅꯤ ꯌꯥꯝꯅ ꯐꯖꯅ ꯊꯣꯛꯂꯛꯄ ꯆꯣꯏꯁ ꯀꯌꯥꯁꯨ ꯂꯧꯔꯛꯀꯅꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕꯗꯤ ꯃꯔꯛꯇ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯃꯁꯤꯒꯤ ꯗꯤꯁꯤꯖꯟꯁꯤꯡꯁꯦ ꯒ꯭ꯔꯣ ꯇꯧꯅꯕ ꯇꯝꯍꯧꯅꯕ ꯁꯤꯖꯤꯟꯅꯔꯕꯗꯤ ꯍꯦꯄꯤꯅꯦꯁ ꯍꯦꯟꯅ ꯌꯣꯛꯈꯠꯀꯅꯤ ꯑꯃꯁꯨꯡ ꯁꯐꯔꯤꯡ ꯍꯟꯊꯅ ꯂꯩꯒꯅꯤ That's the way it works. ꯑꯃꯁꯨꯡ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯣꯇꯤꯚꯦꯁꯟ ꯂꯩ ꯍꯦꯄꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯁꯐꯔꯤꯡ ꯑꯦꯚꯣꯏꯗ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏ harmful things ꯇꯧꯔꯛꯀꯅꯤ helpful thingsꯁꯨ ꯇꯧꯔꯛꯀꯅꯤ ꯑꯃꯁꯨꯡ ꯑꯗꯨꯒ ꯃꯔꯛꯇ ꯂꯩꯕ ꯄꯣꯠ ꯀꯌꯥꯁꯨ ꯇꯧꯔꯛꯀꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯦꯀꯞ ꯍꯦꯛ ꯊꯣꯛꯄꯒ ꯑꯩ ꯃꯤꯖꯔꯦꯕꯜ ꯑꯣꯏꯕ ꯍ꯭ꯌꯨꯃꯦꯟ ꯕꯤయింግ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯗꯤꯁꯥꯏꯗ ꯇꯧꯗꯦ ꯃꯈꯣꯏꯒꯤꯁꯨ ꯍꯣꯞꯁ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯂꯩ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯁꯨꯡ ꯃꯈꯣꯏꯁꯨ ꯍꯦꯄꯤ ꯑꯣꯏꯅꯕ ꯍꯣꯠꯅꯩ ꯁꯐꯔ ꯇꯧꯗꯅꯕ ꯍꯣꯠꯅꯩ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯈꯔ ꯂꯧꯗꯨꯅ ꯔꯤꯐ꯭ꯂꯦꯛ ꯇꯧꯁꯤ ꯑꯇꯩ ꯂꯣꯏꯅꯃꯛ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯥ ꯎꯗꯕ ꯈꯪꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯁꯨ ꯊꯨꯡꯏ ꯑꯩꯈꯣꯏꯒꯤ ꯂꯚ ꯋꯥꯟꯁ ꯀꯥꯏꯅꯈ꯭ꯔꯦ haven't we heart break ꯌꯥꯎꯈ꯭ꯔꯦ haven't we struggle ꯇꯧꯈ꯭ꯔꯦ haven't we insecure ꯑꯣꯏꯕ ꯐꯥꯎꯈ꯭ꯔꯦ haven't we ꯀꯔꯤꯒꯨꯝꯕꯗ hopeless ꯑꯣꯏꯕ ꯐꯥꯎꯈ꯭ꯔꯦ haven't we depressed ꯑꯣꯏꯕ ꯊꯣꯛꯑꯝꯕ ꯌꯥꯏ ꯑꯩꯈꯣꯏꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯨꯝꯅ ꯃꯤ ꯑꯇꯩꯁꯨꯅꯤ ꯑꯩꯈꯣꯏꯅ ꯁꯐꯔ ꯇꯧꯕꯒꯨꯝ ꯑꯇꯩꯁꯨ ꯁꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕ ꯃꯔꯨ ꯑꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯏꯇꯣꯝꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯁ꯭ꯇ꯭ꯔꯒꯜꯁꯤꯡꯁꯤ ꯌꯨꯅꯤꯛ ꯑꯣꯏꯗꯦ ꯃꯈꯣꯏꯁꯤ ꯍ꯭ꯌꯨꯃꯦꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯁꯔꯨꯛ ꯑꯃꯅꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯌꯥꯎꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯥꯔꯁ ꯔꯦꯁꯄꯣꯟꯗꯔꯁ ꯂꯩꯔꯤꯕꯁꯤ ꯃꯔꯝ ꯑꯃꯒꯤꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯋꯥꯕ ꯁ꯭ꯇ꯭ꯔꯒꯜꯁ ꯑꯃꯁꯨꯡ ꯑꯁꯥ ꯎꯗꯕ ꯏꯟꯁꯤꯀ꯭ꯌꯣꯔ ꯑꯣꯏꯕ ꯐꯥꯎꯕ ꯊꯦꯡꯅꯈ꯭ꯔꯦ ꯃꯁꯤ ꯅꯤꯡꯁꯤꯡꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏ ꯑꯃꯁꯨꯡ ꯃꯁꯤ ꯅꯤꯡꯁꯤꯡꯕꯗ ꯑꯁꯤꯒꯨꯝꯕ ꯐꯤꯂꯤꯡꯁ ꯐꯥꯎꯕꯁꯤ ꯏꯇꯣꯝꯇ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯁꯥꯎꯕ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯆꯦꯂꯦꯟꯖ ꯑꯣꯏꯕ ꯀꯅꯥꯕꯨ ꯎꯕꯗ ꯑꯩꯈꯣꯏ ꯈꯪꯏ ꯃꯥꯒꯤ ꯁꯐꯔꯤꯡ ꯂꯩ ꯍꯥꯏꯕ ꯀꯅꯥꯝꯇ ꯍꯔꯥꯎꯕ ꯃꯇꯝꯗ ꯑꯦꯛꯇ ꯑꯥꯎꯠ ꯇꯧꯕ ꯁꯥꯎꯅ ꯂꯥꯎꯕ ꯌꯥꯎꯗꯦ ꯃꯈꯣꯏ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤꯕꯒꯤꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯅꯤꯡꯁꯤꯡꯕ ꯐꯩ ꯃꯔꯝꯗꯤ ꯇꯣꯏꯅ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯦꯁꯠ ꯑꯣꯏꯕ ꯉꯝꯗꯦ ꯍ꯭ꯌꯨꯃꯦꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯁꯔꯨꯛ ꯑꯃꯅꯤ ꯁꯦꯜꯐ ꯀꯝꯄꯦꯁꯟ ꯍ꯭ꯌꯨꯃꯦꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯁꯔꯨꯛ ꯑꯃꯅꯤ ꯑꯇꯣꯞꯄꯗ ꯑꯦꯝꯄꯊꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯣꯞꯄꯁꯨ ꯑꯋꯥꯕ ꯈꯪꯏ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯇ꯭ꯔꯦꯖꯦꯗꯤꯁ ꯀꯌꯥ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯊꯦꯡꯅꯔꯝꯒꯅꯤ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯣꯞꯄꯁꯨ ꯃꯈꯣꯏꯒꯤ ꯅꯤꯗꯁ ꯊꯨꯡꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯅꯤꯗꯁ ꯊꯨꯡꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯅꯦ ꯑꯩꯈꯣꯏ ꯈꯔꯒꯤꯗꯤ ꯁꯄꯣꯔꯠ ꯑꯃꯁꯨꯡ ꯔꯤꯁꯣꯔꯁꯦꯁ ꯐꯖꯅ ꯂꯩꯈꯤ ꯑꯩꯈꯣꯏ ꯈꯔꯒꯤꯗꯤ ꯂꯩꯈꯤꯗꯦ
resources amasung support haraga paisa amasung wealth khakta nate adugumba yamna leirabasu kharagidi love and connection, loving and supportive parent, friend natraga mentors ki care fangdabasu lei amasung financial resource ki matangda struggle tawbasu lei adu fundamentally ꯑꯩꯈꯣꯏꯒꯤ economic situation gi makha pondana ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ needs ꯐꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯤ mentally, emotionally, and physically to be safe, to be okay. Asumna ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯩꯁꯨ ꯃꯈꯣꯏ ꯂꯣꯏꯅꯃꯛꯀꯤ needs ꯊꯨꯡꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕ ꯈꯪꯕꯁꯤ important ꯑꯣꯏ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ healthy ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯦꯟꯅ meaningful ꯑꯣꯏꯕ ꯃꯑꯣꯡꯗ ꯇꯧꯒꯅꯤ ꯈꯪꯖꯗꯦ ꯑꯃꯁꯨꯡ ꯍꯧꯖꯤꯛ key reflection ꯑꯗꯣꯝꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯣꯞꯄꯁꯨ ꯄꯨꯟꯁꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯇꯝꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯇꯝꯂꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯁꯥꯡꯅ ꯂꯥꯛꯈ꯭ꯔꯦ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯝꯈ꯭ꯔꯦ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ overcome ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ grow ꯇꯧꯔꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ learn ꯇꯧꯔꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯐꯅ lessons ꯄꯤꯔꯤ ꯑꯩꯈꯣꯏꯅ transform ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥ ꯑꯣꯏꯔꯛꯀꯅꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤꯡꯁꯤꯗ ꯁꯔꯨꯛ ꯌꯥꯅꯕ opportunities ꯐꯪꯂꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯩꯁꯨ ꯄꯨꯟꯁꯤ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯇꯝꯂꯤ ꯈꯔꯗꯤ harmful ꯑꯣꯏꯕ lessons ꯈꯔꯅ ꯄꯨꯟꯁꯤ ꯑꯐꯕ ꯃꯑꯣꯡꯗ change ꯇꯧꯔꯛꯅꯕ lessons ꯇꯝꯂꯤ ꯑꯗꯨꯕꯨ no matter where we are today ꯑꯩꯈꯣꯏ learn ꯇꯧꯔꯤ ꯉꯁꯤ struggle ꯇꯧꯕ ꯎꯔꯤꯕ ꯃꯤ ꯀꯌꯥ ꯉꯁꯤꯗꯒꯤ 5 years ꯂꯩꯔꯒ ꯌꯥꯝꯅ different place ꯑꯃꯗ ꯂꯩꯔꯛꯄ ꯌꯥꯏ ꯃꯇꯝ ꯑꯃꯗ insecure, selfish, self-centered ꯑꯃꯁꯨꯡ same base ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯗꯒꯤ comfortable ꯑꯣꯏꯕ happy and grateful ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯁꯨꯝꯅ ꯉꯁꯤ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯇꯝꯂꯤ ꯑꯩꯈꯣꯏꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯈꯔꯅ ꯈꯔꯗꯒꯤ better lessons ꯇꯝꯂꯤ ꯑꯩꯈꯣꯏꯒꯤ lessonsꯀꯤꯗꯃꯛ grateful ꯑꯣꯏꯁꯤ ꯑꯗꯨꯒ happinessꯀꯤꯗꯃꯛ valuable ꯑꯣꯏꯕ lessons ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛ empathy ꯂꯩꯁꯤ ꯑꯩꯈꯣꯏꯒꯤ final reflection just like you ꯑꯇꯩꯁꯨ ꯂꯣꯏꯅ compassion deserve ꯇꯧꯏ compassion 하이버시 suffering ꯂꯧꯊꯣꯛꯅꯕ desire ꯑꯃꯅꯤ compassion 하이버시 suffering ꯂꯧꯊꯣꯛꯅꯕ force ꯑꯃꯅꯤ suffer tꯧꯕ ꯍꯟꯊꯔꯤꯈꯩ well-being ꯍꯦꯜꯂꯤ connections ꯍꯦꯜꯂꯤ helpful kind ꯑꯩꯈꯣꯏꯒꯤ worldꯁꯤ improve ꯇꯧꯕꯒꯤ potential ꯍꯦꯜꯂꯤ ꯃꯁꯤ universally true ꯑꯣꯏ ꯑꯩꯈꯣꯏꯅ suffer ꯇꯧꯔꯤꯈꯩꯗꯤ ꯃꯁꯤ ꯑꯃꯗ ꯐꯥꯎ ꯇꯧꯕ ꯋꯥꯏ ꯃꯁꯤꯒꯤ reflectionꯁꯤꯅ ꯂꯣꯏꯁꯤꯟꯁꯤ ꯑꯗꯣꯝꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯩꯁꯨ happiness ꯄꯥꯝꯃꯤ ꯑꯗꯣꯝꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯩꯁꯨ suffer ꯇꯧꯕꯗꯒꯤ ꯂꯩꯊꯣꯛꯅꯤꯡꯉꯤ ꯑꯗꯣꯝꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯩꯁꯨ ꯑꯋꯥꯕ ꯈꯪꯉꯤ ꯑꯗꯣꯝꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯩꯁꯨ ꯃꯈꯣꯏꯒꯤ needs ꯊꯨꯡꯅꯕ ꯍꯣꯠꯅꯔꯤ ꯑꯗꯣꯝꯒ ꯆꯞ ꯃꯥꯟꯅꯅ ꯑꯇꯩꯁꯨ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯇꯝꯂꯤ ꯑꯃꯁꯨꯡ ꯑꯗꯣꯝꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯂꯣꯏꯅ compassion ꯐꯪꯐꯝ ꯊꯣꯛꯏ ꯉꯁꯤ ꯑꯩꯈꯣꯏ ꯏꯁꯥꯗ ꯑꯃꯁꯨꯡ ꯑꯇꯣꯞꯄꯗ compassion ꯄꯤꯁꯤ ꯍꯥꯏꯕ intention ꯑꯃ set ꯇꯧꯁꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯖꯤꯛꯇꯪ ꯍꯦꯟꯅ ꯍꯔꯥꯎꯕ ꯑꯣꯏꯁꯅꯨ
khara hantana suffer tauba oisanu ꯑꯩꯈꯣꯏꯒꯤ needs ꯊꯨꯡꯁꯅꯨ ꯈ꯭ꯋꯥꯏꯗꯒꯤ meaningful ꯑꯣꯏꯕ lessons ꯇꯝꯁꯅꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ meaningful ꯑꯣꯏ ꯈꯟꯕ life ꯑꯗꯨ ꯁꯦꯝꯕ ꯑꯣꯏꯁꯅꯨ